Hello, a very good evening. Adom briefly impact news ki Manung Hutna ki thawramni Manung Hutna da mayam punong putaram nokchari. Maro ina ngasi akhoi na pujarai ba topic asi hauki ba chahi gi me gi tarik ahum se masi akhoi gi lairiba akhoi gi chahi ama mapung hena phakraba adum ba irang amukhak oirabani aduna ngasi totally hajik phaugi oina chahi amaga numit 10 ga mapan si chapchana pharaba adum ba khoi kanglup ani ge irang amukhak oiri aduna lairiba irang sigi marak sida khoi gi Manipur government na su marak ta phongdok ki wafum si hajik lairiba irang si normal si lai habi wafum na chingba phongdok e adu normal si karai da lai no habi wafum sini khoi praja myam na hangi basi maram di hajik oiriba lan si loiba gi wafum laitri kanglup ani gi marak ta hajik nungsi chanana laimina bu wafum laitri kanglup ani si amaga masi khoi gi chingda mari khun khoi gi tamda changna ba ya gi wafum oidre hajik se aduga amaram dang marak sida hajik se lairiba irang sigi masigi normal si lakna ba mari masigi warosin amakak purokna ba Manipur gi tongan tongan civil society organization gi leader amari khoi ching gi leader sing yauna even atop furup ki myo sing yauraga Guwahati da una khiba gi wafum amakak su laikre aduga marak sida khoi gi ngasi gi nukti phongbo pauche ching amari tongan ba electronics media gi channel sing da phongdor ki mothung ina khoi khakching khoi gi district ki manung da leiba palel da Sing amari kun koi tamgi marakta lairiba kuki amari maitai gi chinau singi marakta changthok changsin amari makoi khunda minabagi wafum na chingba gi phongdor ko laigre adu hairi wafum se su masi hauji ki oina social media ra yam ka hena react tawgi wafum oiri hairi wafum se masi karai da kamain tawdana lairiba kanglup ani si yasinaba mari masi gi marak sida hauji se yanaba lairaba ge habi wafum chingba phongdok pi wafum lairi aduna maro ina ngasi ekhoina thamjari ba topic part 2 reconciliation aduna ngasi topic siga mari leina ngasi ai ge hek khoi gi yet lengchen beriba oja khaide mani ni former acting chairperson Manipur Human Rights Commission oja ni a very good evening taram nukchari aru mai thai thang lengchen beriba oja ahung sangbam mobi senior journalist oja su taram nukchage and last but not least khoi gi oja Dr. Chinglen Masnamni Professor Economics Department Manipur University oja Chinglen taram nukchari so a very good evening to all the guests I han bisok se oja mani na dum ai thangnan laksarage reconciliation amuk hanna wakan taminaba adugi mathuk taba adugi pot amani madugi lambi ase amaron de yam lai bani masi matang se ani atai tai channel sing so ita tatana ne maming hongdo aga government of Manipur na phasna tawraga dum yaba natro number 1 ira headline government of Manipur na law the periba constitution the periba magi sovereign power of the government of state Samna Harabada internal sovereignty bu Harabsu, share sovereignty bu Harabsu, Supreme Court na Haibi Matungina, state has its own sovereignty. My jurisdiction Manungda, list 2 Manungda, list 1, 2, 3. Finally, we see Manungda, list 2 is the PJeva. Masicap Tang have Pangtokpada. Responsibility, Galonan Pangtokta, everything, Punamaxi Yamapot Amanab. Aduna Tragana. State government na ngamdragana state government na ngamdaba na haiba sisu karigino swai matang sisu naina de arang la na hala channel amada chief minister na haugi ba me ahum dagina hoi phawba chai me han masida mangondegi me kunthra ma thoida unified command lokthokki banina mana karimta ngamjadre haiba chi president naina de ba mana ngamjadre si chumbra Kanana Luktoi, Kari provision Makada Luktoi. In the name of governor, when ordered to Topra, me Kondrama Toido. Other the governor Toy Bukotima, Council of Minister advised Maro and Chief Minister advised Article 166 of the Constitution of India, Logikara Hayeko. Adiki Makada, any function Punamak in the name of Governor Togadamna. Fika people so. In the name of Governor Chief Engineer na Thokpada. The authenticate onaba Secretary Maya Masida Administrative Law Rule Gimatung in a Pitu Imnab. Aduna Unified Command Chilok Karamni Kana Loktuiba. Loktok Kari order no. When Kote till the Pangde. Prime Minister no Home Minister na President na order anta Tokpalite. What chin na Hiramaya politically and Pyra no hoi. Kuldipta Pirage, Haidana, me Kunipan Kumapana, Mishala, for the Hiram Madia, Madu Kanonate. Aduna
mayam si nei narega last si minister na approval si pera ka governor da thagalaga governor na yare unified command ki chairman se kuldip to ohelo advisor ta hai adu bitho khare ka chief minister ki power am ta lei thalabra mayam si na khanarip se chief minister power kamai lei triba council of minister da ma power ta kanom ta portfolio ta pai de biya che Arvind Kejriwal Delhi ki ma finance home gaji chief minister na pai nei ma ma ta pai de loi ni pitho e loi na ma ga do man yengchen ma si mai ma thong ni aduna advisor na chairman oire har ga chief minister ki power lei tre si hygiene bara aina hygiene bane habitu budi haining de ko asi lo fazana khangba mem ne de kaino tawri si bo hai pot ama la ane ba adu ozabani ahan ba khoi irang chi hogalakpon tamda Manipur gi governor na lead tawraga security advisor khoi Kuldip Singh masamuk yawba aduga Manipur gi hijik laiba even cabinet minister sing yaw peace committee ko bom khakti form tawgibani adu peace committee adu mong ta na tawdre adagi center de gi home minister na mala amadi gi high senator me na tawre ba koi je pharangjai oina lo da tawraga tawdre ba government tama pai bi gi governance tawgada bdo akoi gi part 4 gi directive principle of state policy adu gi makha da government na kalmaina function tawgada ge ba yauri ba aduga World Bank ki definition da governance and yauri ba aduna adu gi manung du da rule of law ngak pa aduga mayam gi nungaina ba adugumba thabuk sin balang ba adugumba pot ase governance tu ne ba adugi pot adu da Rega committee and peace committee and seme maming the oire. Cookie ne yaroidaba, Mantri yaure, Adu Maitene yaroidaba, cookie minister yaure, Adu the individual sing do Maming Chatpasu yaure, Chatabasu yaure, like Soidan of Suyaure, Miyankai umpus habado. Chaba cookie in a target of a Maite luching machine. Maite a target of a cookie luching machine. Naga Singh, Pangal Singh, Mapandigi, Atay Singh, Mayam si Toraga Chap Chaba, Tabu in a Pangtok Payaba, Peace Committee, and the same with the Adu Oigidreba. Madam the misgovernance or Port Nina, Adu Mapot Adu Targidre, Nupa Tokpa Chap Chaba Port Adu Oigidreba, Aduna, Madu Function Todre, Madu Masana, Dumatanta Sijare, Kogi, the function Oigreba. Aduna lightning question D. Bharat Sarkar na Manipur Sarkar degi power lothok le haibasi Article 352 emergency chalaiba adaga Article 356 President will thamba city center na loi loksal ne abako assembly che animated suspension of VI dissolution of VI government di lero ba but 355 oraga or atai oraga di Manipur government chi phajana state government chi legedam ne ba this is law of the land. Aduna, Adugumba, Laboda, Mapandiki, Kuchang Aduga internal aggression layer, external aggression layer, internal disturbance layer, Herbodi, 355 Makada, Union Home Ministry, Union Government, Mating Pangbiya, but we don't touch you by Thar in Naba. But surprising the Nukusita, we are the central forces in Duna. In aid of the civil administration, I administered forces Mayamgi, Aduga district magistrate ki, from the Disiga and Hariche. Asigi Makada, the organizing Togada, Adu Punamakato Amata Todeaba. Aduna, state government China, Magi responsibility do Samada, Sama Laudre, Chumnigi normal Costa, Lambi, Matong, Saba, Adu Cheng Yanba, Chini Yanba, Sangaba, Kokaba, Adu Tongle Sumain, Haragamoina, this Honingani. When was you put the young say, Canary people to people, not people to people fight on the Bonate. Kanagumba, best interest, Kambugi, fight to the people in Lukonjiba, Nantopoyadaba. And Masima Manga, Koi, Mate Muslim singer, might take a canvas of them. Tawuri Kambo to Kulona Vanidi, Dumating Panalera, Changa Damatam Duda. Sumana Tawna Kulona Singida, Kundamineva Kambu de Nushineva. I quite a young level Chile. Was it so Tambigriba, Tambigriba, social media, negative Pergimam, I quite Marx data Santi Palm Dava, Santi Palm Laga Moida, which of among the Misudum Yaudum the tail. Madu identified Obangandri, that was who lie there, at the Luredi. Sinamaramurga Santi Hanjan get the Kanda Kudu Televo. Sedata, I coin a young Wayarisa.
ꯀꯔꯤꯒꯨꯝꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯃ ꯊꯣꯛꯑꯒꯗꯤ ꯁꯥꯟꯇꯤꯁꯤ ꯀꯃꯥꯏꯅ ꯍꯟꯖꯤꯜꯍꯟꯒꯗꯒꯦ ꯀꯅꯥꯅ ꯃꯁꯤꯗ ꯔꯣꯜ ꯂꯧꯒꯗꯒꯦ ꯁꯤ ꯇꯥꯃꯤꯅꯣꯕꯨꯗꯤ ꯐꯖꯅ ꯇꯥꯛꯄꯤꯈ꯭ꯔꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯈꯔ ꯌꯦꯡꯕ ꯑꯃ ꯆꯪꯉꯦꯕ ꯏꯍꯥꯟ ꯍꯥꯟꯕꯗ ꯒꯚꯔꯟꯃꯦꯟꯠ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃꯈꯛ ꯆꯪꯉꯦꯕ ꯒꯚꯔꯟꯃꯦꯟꯠ ꯏꯅꯤꯁꯤꯌꯦꯇꯤꯚꯇꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯎꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏ ꯆꯍꯤꯁꯤꯃ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠ ꯏꯅꯤꯁꯤꯌꯦꯇꯤꯚꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯁꯤ ꯑꯦꯁ ꯑꯣꯒꯤ ꯔꯣꯜ ꯑꯃꯁꯨ ꯃꯊꯧ ꯇꯥꯏ ꯌꯥꯝ ꯆꯨꯝꯃꯦ ꯁꯤ ꯑꯦꯁ ꯑꯣꯁꯨ ꯍꯧꯖꯤꯛꯐꯥꯎꯗꯤ ꯎꯗ꯭ꯔꯦꯕ ꯇꯣꯇꯦꯜꯂꯤ ꯁꯥꯏꯂꯦꯟꯠ ꯑꯣꯏꯕꯒꯤ ꯋꯥꯐꯝꯅꯦ ꯃꯥꯒꯤ ꯁꯤ ꯑꯦꯁ ꯑꯣꯁꯤꯡꯒꯤꯅ ꯃꯥꯏ ꯉꯥꯡꯖꯔꯁꯨ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯔꯤꯀꯣꯟꯁꯤꯂꯦꯁꯟ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯃꯄꯥꯟ ꯊꯣꯛꯅ ꯑꯝꯇ ꯉꯥꯡꯅꯗ꯭ꯔꯤꯕ ꯑꯗꯩ ꯑꯍꯨꯝꯁꯨꯕꯗ ꯁꯤ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯀꯩꯗꯧꯏ ꯄꯤꯄꯜ ꯇꯨ ꯄꯤꯄꯜꯒꯤ ꯀꯣꯟꯇꯦꯛ ꯑꯃ ꯃꯊꯧ ꯇꯥꯔꯦꯕ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯀꯛꯆꯤꯡꯒꯤ ꯄꯥꯂꯦꯟꯒꯤ ꯂꯥꯛꯏꯕ ꯖꯤꯔꯤꯕꯥꯝ ꯂꯥꯛꯏꯁꯤ ꯄꯤꯄꯜ ꯇꯨ ꯄꯤꯄꯜ ꯀꯟꯇꯦꯛꯅꯦꯕ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯗꯤꯁꯇꯔꯕꯦꯟꯁꯁꯤ ꯄꯤꯕꯤꯔꯨꯗ꯭ꯔꯒꯗꯤ ꯁꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯄ ꯌꯥꯏ ꯑꯩꯈꯣꯏꯗ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯁꯦ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯅꯦꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯒꯠꯂꯤꯕ ꯄꯥꯎꯁꯤ ꯀꯥꯡꯂꯨꯞ ꯑꯇꯣꯞꯄ ꯑꯃꯒꯤ ꯃꯤ ꯑꯗꯨ ꯁꯤꯔꯦ ꯑꯗꯥ ꯁꯤꯔꯦ ꯑꯗꯒꯤ ꯑꯗꯨ ꯑꯃꯒ ꯆꯩꯅꯕꯒꯤ ꯄꯣꯠꯁꯤ ꯁ꯭ꯇꯤꯜ ꯍꯧꯖꯤꯛꯁꯨ ꯆꯠꯊꯔꯤꯕ ꯁꯤꯅ ꯀꯩꯗꯧꯒꯦꯗ ꯃꯤꯁꯤꯡꯁꯤ ꯋꯥꯈꯜꯂꯣꯟꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯕꯣꯏꯂꯤꯡꯁꯤ ꯁꯨꯝ ꯑꯣꯏ ꯂꯩꯍꯜꯂꯦꯕ ꯏꯪꯍꯟꯗꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯔꯦꯖꯤꯁꯇꯔ ꯃꯦꯗꯤꯌꯥ ꯍꯥꯏꯇꯥꯔꯦꯀꯣ ꯒꯚꯔꯟꯃꯦꯟꯠꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯤꯕ ꯃꯦꯗꯤꯌꯥꯁꯤ ꯀꯩꯗꯧꯒꯦꯗ ꯑꯩꯈꯣꯏ ꯔꯤꯆꯥꯔꯗ ꯅꯤꯛꯁꯟꯅ ꯊꯥꯏꯅ ꯍꯥꯏꯔꯝꯕ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯏꯖ ꯅꯣꯠ ꯅ꯭ꯌꯨꯁ ꯇ꯭ꯔꯣꯕꯜ ꯏꯖ ꯗ ꯅ꯭ꯌꯨꯁ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯗꯁꯨ ꯄꯥꯎ ꯐꯣꯡꯀꯥꯟꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ 4 ꯁꯤꯔꯦ 5 ꯁꯤꯔꯦ 3 ꯁꯣꯛꯑꯦ ꯒꯥꯏꯗꯨꯗꯤ ꯑꯩꯈꯣꯏ ꯍꯦꯗꯂꯥꯏꯟꯗ ꯆꯠꯈꯤꯕ ꯁꯤꯒꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯗꯤꯌꯥꯒꯤ ꯄꯥꯎꯗ ꯉꯥꯎꯖꯕꯒꯤ ꯀꯩꯅꯣꯁꯦ ꯈꯤꯇꯪ ꯍꯟꯊꯔꯒ ꯉꯔꯥꯡ ꯄꯂꯦꯟꯗ ꯀꯩꯊꯦꯜ ꯐꯝꯃꯤꯟꯅꯕ ꯑꯃꯒ ꯄꯣꯠ ꯆꯩ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯅꯕ ꯆꯪꯅꯕ ꯑꯗꯒꯤ ꯃꯥꯒꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯍꯟꯕꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯄꯨꯈꯠꯄꯒꯤ ꯆꯥꯡꯁꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯋꯥꯠꯂꯤꯕ꯭ꯔꯥ ꯈꯜꯂꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯐꯅꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯝꯕ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯑꯃꯅ ꯃꯥꯅ ꯂꯩꯔꯝꯕ ꯏꯃꯨꯡꯗꯨꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯃꯅ ꯅꯪꯗ ꯆꯠꯈ꯭ꯔꯣꯅ ꯃꯉꯛ ꯄꯥꯏꯔ ꯏꯜꯂꯛꯄ ꯏꯔꯥꯡ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯉꯣꯟꯗ ꯀꯩꯒꯨꯝꯕ ꯈꯔ ꯈꯪꯉꯒ ꯍꯥꯏꯕꯗꯤ ꯌꯥꯗꯗꯅ ꯆꯠꯈ꯭ꯔꯣꯗꯤ ꯃꯥꯅ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯗꯤ ꯃꯉꯛ ꯄꯥꯏ ꯏꯜꯂꯛꯑꯦ ꯀꯥꯟꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯇꯥꯟꯅꯈ꯭ꯔꯦꯕ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯕ ꯈꯤꯇꯪ ꯗꯤꯕꯂꯞꯃꯦꯟ ꯑꯣꯏꯒꯗꯧꯕ ꯃꯤꯉꯣꯟꯗ ꯀꯥꯟꯅꯒꯗꯧꯕ ꯑꯩꯈꯣꯏꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄꯥꯎꯁꯤꯗ ꯑꯩꯈꯣꯏ ꯈꯔ ꯍꯦꯟꯅ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯍꯦꯟꯅ ꯀꯔꯝꯍꯥꯏꯅ ꯈꯠꯅꯍꯜꯂꯣꯏꯗꯒꯦ ꯍꯥꯏꯁꯦ ꯁꯦ ꯁꯨꯒꯨꯅꯨꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯈꯠꯅꯔꯤꯕ ꯃꯦꯒꯤ ꯑꯍꯥꯟꯕ ꯊꯥ 2023ꯒꯤ ꯃꯦ ꯑꯁꯤ ꯑꯣꯜꯃꯣꯁ ꯁꯨꯒꯨꯅꯨꯁꯤ ꯏꯔꯥꯡ ꯌꯥꯎꯗꯦꯕ ꯄꯤꯁ ꯀꯃꯤꯇꯤ ꯁꯦꯝꯗꯅ ꯌꯥꯝ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯑꯇꯣꯞꯄꯗꯒꯤ ꯂꯤꯁꯜꯂꯒ ꯏꯔꯥꯡꯁꯤ ꯁꯝꯊꯔꯛꯄꯗꯒꯤꯗꯤ ꯃꯊꯪ ꯁꯝꯊꯔꯛꯈꯤꯅꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯈꯨꯜꯂꯣꯟꯅꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯕ ꯂꯩꯇꯦꯁꯦ ꯑꯩꯈꯣꯏ ꯈꯪꯖꯤꯟꯅꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯇꯧꯕ ꯌꯥꯕꯁꯤ ꯄꯥꯛ ꯁꯟꯅ ꯑꯩꯈꯣꯏ ꯀꯔꯤꯝ ꯇꯧ ꯉꯝꯗꯕ ꯌꯥꯏ ꯈꯨꯜꯂꯣꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯩꯔꯤꯕ ꯈꯨꯟ ꯉꯥꯛꯏꯕꯁꯦ ꯕꯣꯠ ꯀꯝꯃꯨꯅꯤꯇꯤꯁ ꯁꯤꯒꯤ ꯃꯍꯨꯠꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯊꯝꯃꯒ ꯈꯨꯜꯁꯤꯡꯗꯨ ꯍꯥꯟꯅꯒꯤ ꯃꯤꯗꯣ ꯑꯅꯧꯕ ꯅꯠꯇꯕ ꯍꯥꯟꯅꯒꯤ ꯃꯤꯗꯨ ꯂꯩꯍꯟꯕ ꯃꯇꯝꯗ ꯈꯠꯅꯕꯒꯤ ꯆꯥꯡꯁꯤ ꯑꯗꯨꯝ ꯍꯟꯊꯒꯅꯦꯕ ꯅꯨꯡꯁꯤꯅꯈꯤꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯗꯤ ꯃꯤꯇꯣꯞ ꯌꯥꯎꯁꯜꯂꯛꯄꯒꯤ ꯃꯤꯇꯣꯞ ꯍꯥꯏꯗꯤ ꯈꯨꯟꯗꯨꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯃꯤ ꯅꯠꯇꯕ ꯃꯤꯁꯤꯡꯁꯤ ꯌꯥꯎꯁꯟꯅꯔꯛꯄꯩꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯐꯦꯁꯕꯨꯛꯇ ꯇ꯭ꯋꯤꯇꯔꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯕꯪꯀꯔ ꯁꯥꯖꯜꯂꯝꯃꯦ ꯕꯪꯀꯔ ꯊꯨꯒꯥꯏꯔꯦ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯎꯍꯜꯂꯤꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯨ ꯎꯍꯟꯗꯕ ꯑꯃ ꯆꯪꯉꯤꯕ ꯑꯗꯨꯅ ꯁꯤꯕꯨ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯇꯧꯏ ꯄꯤꯄꯜ ꯇꯨ ꯄꯤꯄꯜꯒꯤ ꯀꯣꯟꯇꯦꯛꯁꯤ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯀꯥꯟꯗ ꯀꯩꯗꯧꯏ ꯔꯣꯜ ꯑꯣꯐ ꯃꯦꯗꯤꯌꯥꯁꯨ ꯑꯃꯨꯛ ꯆꯪꯉꯦꯕ ꯁꯤꯗ ꯃꯦꯗꯤꯌꯥꯒꯤ ꯔꯣꯜ ꯑꯃ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯍꯣꯔꯦꯅ ꯈꯜꯂꯦꯕ ꯕꯣꯠ ꯀꯝꯃꯨꯅꯤꯇꯤꯁꯀꯤ ꯃꯦꯗꯤꯌꯥ ꯌꯥꯝ ꯂꯩ ꯆꯨꯔꯆꯥꯟꯄꯨꯔ ꯍꯥꯏꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀꯦꯟ ꯇꯥꯎꯟꯅꯤ ꯃꯦꯗꯤꯌꯥꯁꯨ ꯂꯥꯔꯖꯦꯁ ꯀꯩꯅꯣꯅꯤ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟ ꯂꯩꯕꯅꯤ ꯏꯝꯐꯥꯜꯗ MSO ꯔꯦꯖꯤꯁꯇꯥꯔ ꯇꯧꯕ 2 ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ ꯃꯦꯗꯤꯌꯥ ꯍꯥꯎꯁꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯗꯤ MSO ꯔꯦꯖꯤꯁꯇꯥꯔ ꯇꯧꯕ 4 ꯂꯩꯔꯤꯅꯤ ꯑꯗꯨꯒ ꯂꯣꯀꯦꯜ ꯅ꯭ꯌꯨꯁꯄꯦꯄꯔꯕꯨꯗꯤ ꯃꯁꯤꯡ ꯌꯥꯝꯗꯦ ꯑꯗꯨꯒ ꯌꯥꯝ ꯁꯔꯀꯨꯂꯦꯁꯟ ꯌꯥꯝ ꯋꯥꯡꯕꯁꯨ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯕꯗ ꯃꯦꯗꯤꯌꯥꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯁꯤ ꯂꯤꯡꯉꯤ ꯃꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯒ ꯂꯩꯖꯗꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯂꯩꯖꯗꯅ ꯌꯥꯝ ꯇꯧꯕ ꯀꯥꯡꯕꯨꯅꯦꯕ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯃꯦꯗꯤꯌꯥꯁꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯂꯩꯕ ꯃꯦꯗꯤꯌꯥ ꯏꯝꯐꯥꯜꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯁꯤꯒ ꯀꯣꯟꯇꯦꯛ ꯇꯧꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯄꯤꯁ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤ ꯔꯣꯜ ꯂꯧ ꯌꯥꯒꯦ ꯍꯥꯏꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯇꯥꯃꯤꯟꯅꯕꯗꯤ ꯐꯖꯅꯕꯨꯗꯤ ꯊꯝꯕꯤꯈ꯭ꯔꯦꯀꯣ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯌꯥꯅꯈꯤꯕꯒꯤ ꯄꯣꯠ ꯑꯃ ꯆꯠꯈꯤ ꯌꯥꯅꯈꯤꯕ ꯗꯦꯠ ꯃꯤꯟꯁ ꯗꯥꯕꯤ ꯄꯤꯊꯣꯛꯈꯤꯕꯒꯤ ꯄꯣꯠ ꯑꯃ ꯗꯥꯕꯤ ꯑꯝꯇ ꯌꯥꯎꯗꯦꯕ ꯀꯟꯗꯤꯁꯟ ꯑꯝꯇ ꯌꯥꯎꯗꯅ ꯁꯥꯒꯗꯧꯅꯦꯕ ꯀꯟꯗꯤꯁꯟ ꯍꯥꯏꯁꯤ ꯀꯩꯅꯣ ꯁꯥꯟꯇꯤ ꯁ꯭ꯋꯥꯏꯋꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯍꯧꯖꯤꯛꯀꯤ ꯂꯥꯟꯁꯤꯗꯗꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯖꯦꯟꯗꯥ ꯑꯃꯠꯇ ꯂꯩꯇꯦ ꯃꯩꯇꯩꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯥꯟꯁꯤꯗ ꯇꯧꯕꯇꯕꯨ ꯀꯨꯀꯤꯒꯤ ꯑꯣꯏꯅꯗꯤ ꯃꯣꯏꯗꯤ ꯑꯦꯖꯦꯟꯗꯥ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯁꯝ ꯄꯥꯔꯇꯤꯀꯨꯂꯔ ꯃꯈꯣꯏꯒꯤ ꯇꯥꯔꯒꯦꯠ ꯈꯔ ꯑꯃꯗꯤ ꯂꯩꯔꯤ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯌꯥꯁꯟꯅꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯣꯖꯥ ꯀꯔꯤ ꯋꯥꯔꯤ ꯁꯥꯕꯁꯤꯗꯅꯦ ꯌꯥꯁꯟꯅꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯥꯟꯅ ꯊꯥꯡꯖꯤꯜꯂꯒꯗꯤ ꯋꯥꯔꯤ ꯁꯥꯕꯁꯤꯗ ꯇꯞꯀꯅꯦꯕ
ꯃꯔꯝꯗꯤ ꯃꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁꯤꯟꯕ ꯑꯗꯨ ꯁꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯀꯅꯦꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯧꯖꯤꯛ ꯈꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯕꯁꯦ ꯀꯃꯥꯏꯅ ꯂꯦꯞꯍꯟꯒꯅꯤ ꯁꯤ ꯍꯥꯟꯅ ꯊꯤꯡꯕ ꯑꯃ ꯆꯪꯉꯦ ꯅꯣꯡꯃꯩ ꯀꯥꯞꯅꯍꯟꯗꯕ ꯈꯠꯅꯍꯟꯗꯕ ꯑꯃ ꯆꯪꯉꯦ ꯅꯝꯕꯔ 1 ꯑꯗꯩ ꯅꯝꯕꯔ 2ꯗ ꯀꯩꯗꯧꯒꯗꯒꯦꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯁꯦ ꯑꯗꯒꯤ ꯁ꯭ꯇꯦꯠ ꯍꯥꯏꯋꯦꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯩꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯍꯟꯕ ꯃꯣꯏꯒꯤ ꯃꯤ ꯆꯠꯄꯁꯨ ꯑꯊꯤꯡꯕ ꯄꯤꯗꯕ ꯑꯩꯈꯣꯏ ꯃꯤ ꯆꯠꯄꯁꯨ ꯑꯊꯤꯡꯕ ꯄꯤꯗꯕ ꯁꯤ ꯉꯝꯕ ꯃꯇꯨꯡꯗ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟꯁꯤꯡꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯑꯃꯨꯛ ꯃꯥꯏ ꯃꯐꯝꯗ ꯍꯟꯖꯤꯜꯍꯟꯒꯗꯒꯦꯗꯣ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯁꯥꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯣ ꯋꯥꯔꯤ ꯁꯥꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯅ ꯀꯅꯥ ꯌꯥꯎꯍꯟꯅꯤꯁꯤ ꯀꯣꯟꯅ ꯂꯦꯞꯅꯕ ꯑꯃ ꯆꯪꯉꯤ ꯑꯍꯥꯟꯕꯗ ꯋꯥꯔꯤ ꯁꯥꯁꯤ ꯌꯥꯅꯔꯦ ꯀꯥꯟꯗꯨꯗ ꯑꯗꯒꯤ ꯋꯥꯔꯤ ꯁꯥ ꯇꯥꯔꯒꯗꯤ ꯀꯅꯥ ꯌꯥꯎꯍꯟꯅꯤ ꯑꯃꯨꯛ ꯇꯥꯟꯅ ꯇꯥꯔꯦ ꯀꯅꯥꯏ ꯁꯥꯟꯅꯅꯤ ꯑꯃꯨꯛ ꯇꯥꯟꯅ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯁ꯭ꯇꯦꯖ ꯕꯥꯏ ꯁ꯭ꯇꯦꯖ ꯂꯥꯏꯕ ꯑꯃ ꯆꯪꯉꯦꯕ ꯇꯥꯝꯅꯤꯁꯨ ꯊꯝꯕꯤꯔꯗꯨꯅꯤ ꯋꯥꯔꯤ ꯁꯥꯕꯁꯤ ꯆꯍꯤꯁꯤ ꯍꯧꯔꯛꯄꯗ ꯐꯦꯕꯋꯥꯔꯤꯗ ꯒꯨꯋꯥꯍꯥꯇꯤꯗ ꯑꯍꯥꯟꯕ ꯔꯥꯎꯟ ꯁꯥꯈ꯭ꯔꯦꯕ ꯁꯤꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯖꯤꯌꯁ ꯀꯃꯤꯇꯤꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯃꯔꯛꯇ ꯃꯗꯨ ꯑꯩꯈꯣꯏ ꯑꯦꯖ ꯑꯦ ꯃꯦꯗꯤꯌꯥ ꯑꯩꯈꯣꯏ ꯄ꯭ꯔꯖꯦꯟ ꯑꯣꯏꯕꯤꯌꯨ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ somehow ꯑꯩ ꯆꯠꯄ ꯉꯝꯍꯧꯗꯦ ꯑꯗꯨ ꯃꯇꯨꯡꯗ ꯍꯟꯗꯛ ꯁꯥꯒꯤꯁꯤꯅ ꯑꯅꯤꯁꯨꯕ ꯔꯥꯎꯟꯅꯦꯕ ꯁꯤꯗ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇꯦꯕ ꯂꯝꯕꯤ ꯑꯃꯈꯛ ꯊꯤꯕꯅꯦꯕ ꯀꯔꯝꯍꯥꯏꯅ ꯇꯧ ꯋꯥꯔꯤ ꯁꯥ ꯌꯥꯒꯗꯒꯦ ꯀꯅꯥ ꯌꯥꯎꯍꯟꯒꯗꯒꯦ ꯀꯗꯥꯏꯗ ꯁꯥꯒꯗꯒꯦ ꯋꯥꯔꯤ ꯁꯥꯔꯀꯥꯟꯗꯗꯤ ꯑꯦꯖꯦꯟꯗꯥꯁꯤ ꯀꯔꯤ ꯄꯨꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯗꯨꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯤ ꯌꯥꯅꯒꯗꯧꯕ ꯑꯦꯔꯤꯌꯥ ꯈꯛꯇꯪ ꯍꯥꯟꯅ ꯄꯥꯏꯈꯠꯂꯒ ꯋꯥꯔꯤ ꯁꯥꯕ ꯑꯃ ꯆꯪꯉꯦꯕ ꯌꯥꯅꯔꯣꯏꯗꯧꯕ ꯄꯣꯠꯇꯨꯗꯤ ꯀꯣꯟꯅ ꯊꯥꯡꯗꯣꯛꯀꯗꯧꯅꯦꯕ ꯃꯔꯝꯗꯤ ꯌꯥꯅꯔꯣꯏꯗꯧꯕꯗ ꯄꯥꯏꯔꯀꯥꯟꯗ ꯋꯥꯔꯤ ꯁꯥꯕꯒꯤ ꯄꯣꯠꯁꯦ ꯍꯦꯛꯇ ꯂꯥꯞꯊꯣꯛꯈꯤꯅꯦꯕ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤꯕꯣꯗꯤꯒ ꯑꯩꯈꯣই ꯉꯁꯥꯏꯒꯤ ꯀꯟꯗꯤꯁꯟ ꯑꯃ ꯌꯥꯎꯔꯒ ꯃꯣꯏ ꯀꯥꯡꯕꯨꯗ ꯑꯩꯈꯣꯏꯁꯤ ꯋꯥꯔꯤ ꯁꯥꯔꯣꯏ ꯃꯣꯏꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯤꯡꯗꯒꯤ ꯋꯥꯔꯤ ꯁꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯁꯤ ꯀꯟꯗꯤꯁꯟ ꯃꯌꯥꯝꯁꯤ ꯂꯣꯏ ꯇꯣꯛꯊꯣꯛꯑꯕ ꯋꯥꯔꯤꯗꯤ ꯁꯣꯏꯗꯅ ꯁꯥꯒꯗꯧꯅꯦ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏ ꯌꯥꯅꯁꯦꯕ ꯍꯥꯟꯅ ꯋꯥꯔꯤ ꯁꯣꯏꯗꯅ ꯁꯥꯁꯤ ꯌꯥꯅꯔꯀꯥꯟꯗ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯑꯦꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯋꯥꯔꯤ ꯁꯥꯔꯤꯗꯅ ꯂꯥꯁ 20 years ꯁꯥꯔꯤ ꯁꯣꯂꯨꯁꯟ ꯂꯩꯇ꯭ꯔ ꯐꯥꯎꯗ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯐꯝꯃꯤꯟꯅꯔꯒ ꯀꯔꯤ ꯇꯧ ꯌꯥꯒꯦꯗꯣ ꯇꯞꯅ ꯍꯧꯖꯤꯛ ꯂꯩꯕ ꯄꯣꯠꯁꯤ ꯔꯦꯁꯇꯣꯔ ꯇꯧꯔꯛꯄ ꯌꯥꯒꯅꯦꯕ ꯑꯗꯨ ꯅꯠꯇꯗꯅ ꯀꯟꯗꯤꯁꯟ ꯑꯃ ꯇꯥꯛ ꯂꯥꯎ ꯄꯥꯏꯔꯒ ꯃꯗꯨ ꯍꯥꯟꯅ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯐꯅ ꯍꯥꯏꯖꯅꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯤ ꯑꯩꯈꯣꯏꯅꯁꯨ ꯐꯅꯌꯥꯝꯁꯨ ꯆꯩꯔꯦ ꯐꯅꯌꯥꯝꯁꯨ ꯉꯥꯡꯉꯦ ꯒꯚꯔꯟꯃꯦꯟꯠꯁꯨ ꯐꯅꯌꯥꯝ ꯍꯣꯜꯂꯦ ꯑꯗꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁꯤꯟꯊꯣꯛꯁꯤ ꯍꯥꯏꯔ ꯀꯥꯟꯗꯗꯤ ꯌꯥꯅꯤꯡꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯊꯣꯛꯂꯛꯈꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯗꯨ ꯀꯟꯗꯤꯁꯟ ꯀꯧꯏ ꯀꯟꯗꯤꯁꯟꯗꯨ ꯌꯥꯎꯕꯤꯔꯣꯏꯗꯧꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯕꯁꯤꯗ ꯑꯍꯥꯟꯕꯗ ꯌꯥꯅꯕ ꯀꯗꯥꯏ ꯁꯥꯒꯗꯒꯦ ꯂꯦꯞꯅꯕ ꯃꯤ ꯀꯅꯥ ꯌꯥꯎꯍꯟꯒꯗꯒꯦ ꯁꯨꯝ ꯂꯦꯞꯅꯕ ꯑꯗꯨ ꯃꯇꯨꯡꯗ ꯋꯥꯔꯤ ꯁꯥꯕꯒꯤ ꯔꯥꯎꯟꯗꯣ 2-3 ꯁꯨꯔꯀꯥꯟꯗꯗꯤ ꯑꯦꯖꯦꯟꯗꯥꯁꯤ ꯃꯊꯪ ꯇꯞꯅ ꯍꯥꯞꯆꯤꯜꯂꯀꯥꯟꯗꯗꯤ ꯄꯤꯁꯁꯤ ꯔꯦꯁꯇꯣꯔ ꯇꯧꯕ ꯉꯁꯥꯏ ꯔꯤꯀꯣꯟꯁꯤꯂꯤꯌꯦꯁꯟ ꯍꯥꯏꯗꯣ ꯃꯗꯨ ꯐꯤꯕꯝ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯩ ꯌꯥꯝꯅ ꯃꯇꯝꯒ ꯂꯧꯗꯅ ꯑꯩꯈꯣꯏ ꯃꯁꯤꯗ ꯐꯖꯅ ꯅꯩꯅꯔꯀꯥꯟꯗ ꯊꯝꯕ ꯁꯤꯗꯤ ꯌꯥꯝ ꯊꯣꯔꯛꯀꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣই ꯍꯟꯖꯟ ꯅꯩꯅꯃꯟꯗꯅ ꯆꯤꯡꯐꯥ ꯄꯨꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯅꯩꯅꯅꯤꯡꯉꯥꯏ ꯂꯩꯁꯤꯜꯂꯛꯇꯕꯒꯤ ꯆꯥꯡ ꯑꯃꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯍꯟꯖꯟ ꯍꯥꯏꯕꯗꯨ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯗ ꯍꯥꯏꯅꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯁꯤꯗ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ ꯑꯃꯨꯛ ꯍꯥꯏꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯚꯥꯔꯠ ꯁꯔꯀꯥꯔꯗ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯑꯃꯨꯛ ꯑꯗꯣꯝꯗ ꯑꯃꯨꯛ ꯍꯣꯡꯗꯣꯛꯈꯤꯅꯤ ꯑꯗꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯇꯣꯞꯄ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯤꯟꯗꯣꯛ ꯋꯥꯍꯩ ꯁꯤꯟꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯔꯨꯠ ꯀꯣꯁ ꯆꯞ ꯆꯥꯅ ꯃꯗꯨꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕꯁꯤꯡꯗꯨ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯅꯦꯆꯔꯗ ꯂꯩꯖꯔꯤꯕ ꯃꯥꯒꯤ ꯏꯀꯣꯅꯣꯃꯤꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯑꯗꯩ ꯀꯜꯆꯔ ꯌꯥꯝꯅ ꯁꯤꯒꯤꯗꯤ ꯑꯗꯩ ꯃꯄꯥꯟꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯐꯣꯔꯁꯦꯁꯀꯤ ꯂꯩꯔꯤꯕ ꯃꯅꯨꯡ ꯃꯄꯥꯟ ꯄꯨꯝꯅꯃꯛꯀꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯃꯤ ꯍꯧꯔꯛꯄ ꯃꯇꯝꯗꯁꯨ ꯍꯥꯏꯔꯤꯁꯤ ꯃꯗꯨ ꯃꯌꯥꯝꯗꯨ ꯊꯤꯕꯗꯨꯅ ꯀꯣꯟꯅ ꯊꯤꯔꯒ ꯑꯍꯥꯟꯕꯒꯤꯗꯤ ꯃꯩ ꯆꯥꯛꯏꯕꯁꯤ ꯍꯥꯟꯅ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯈꯤꯁꯤ ꯏꯔꯥꯛꯅꯔꯤꯁꯤ ꯍꯥꯟꯅ ꯆꯤꯡꯈꯠꯄꯗꯨ ꯍꯥꯟꯅ ꯇꯧꯈꯤꯁꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗꯨꯗꯤ ꯀꯣꯟꯅ ꯁꯥꯁꯤ ꯍꯥꯏꯕꯅꯦꯕ ꯃꯁꯤ ꯍꯥꯏꯔꯒ ꯂꯥꯛꯄꯁꯦ ꯍꯧꯖꯤꯛꯐꯥꯎꯗ ꯋꯤ ꯑꯥꯔ ꯁ꯭ꯇꯤꯜ ꯏꯟ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯞꯇ ꯑꯩꯈꯣꯏꯒꯤ ꯅꯦꯚꯔ ꯑꯦꯟꯗꯤꯡ ꯁꯥꯏꯀꯜ ꯑꯣꯐ ꯚꯥꯏꯂꯦꯟꯁ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗ ꯂꯩ ꯑꯗꯒꯤ ꯃꯥꯒꯤ ꯍꯦꯇ꯭ꯔꯦꯠꯁꯤ ꯌꯥꯝ ꯋꯥꯡꯅ ꯑꯗꯨꯝ ꯂꯩꯔꯤ ꯃꯔꯝꯗꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯏꯊꯤꯟꯀꯤ ꯁꯨꯝꯕ ꯃꯈꯜꯒꯤ ꯌꯥꯝꯅ ꯚꯥꯏꯂꯦꯟꯠ ꯑꯣꯏꯕ ꯁꯨꯝꯕ ꯀ꯭ꯂꯥꯁꯦꯁ ꯂꯩꯈ꯭ꯔꯕ ꯃꯅꯨꯡꯁꯤꯗꯗꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯅꯨꯡꯁꯤꯗꯗꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯔꯥꯏꯖ ꯇꯧꯅꯕ ꯑꯃꯒ ꯃꯥꯒꯤ ꯄꯣꯂꯔꯥꯏꯖ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯁꯤꯒꯤ ꯍꯦꯇ꯭ꯔꯦꯠꯁꯤꯁꯨ ꯂꯦꯞꯇꯕ ꯑꯗꯨꯅ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯟꯂꯦꯁ ꯑꯣꯏꯅ ꯃꯐꯝ ꯈꯔꯗ ꯑꯃꯨꯛ ꯐꯔꯒꯁꯨ ꯃꯐꯝ ꯈꯔꯗ ꯑꯃꯨꯛ ꯇꯧꯍꯧꯕ ꯑꯗꯩ ꯃꯐꯝ ꯈꯔꯗ ꯑꯃꯨꯛ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯇꯧꯕ ꯃꯔꯝꯗꯤ ꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯅꯥꯂꯤꯁꯁꯤꯡ ꯑꯗꯨꯒ ꯃꯥꯒꯤ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁꯁꯤꯡ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯁꯤ ꯀꯣꯟꯐ꯭ꯂꯤꯛꯀꯤ ꯁ꯭ꯇꯗꯤ ꯇꯧꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯌꯦꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏ ꯀꯣꯟꯐ꯭ꯂꯤꯛ ꯁꯤ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯕ ꯃꯈꯣꯏꯒꯤꯗꯤ ꯑꯦꯖꯦꯟꯗꯥ ꯂꯩ ꯍꯥꯏꯔꯤꯁꯦ ꯀꯨꯀꯤꯒꯤꯗꯤ ꯑꯦꯖꯦꯟꯗꯥ ꯂꯩ ꯍꯥꯏꯔꯤꯗꯨ ꯃꯥꯒꯤ ꯀꯨꯀꯤ ꯂꯣꯏꯅꯃꯛꯀꯤ ꯅꯠꯇꯦ ꯀꯨꯀꯤꯒꯤ ꯃꯥꯒꯤ ꯁꯣꯀꯣꯜ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯒ ꯃꯥꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯑꯗꯨꯒ ꯁꯣꯀꯣꯜ ꯂꯤꯗꯔꯁꯤꯡ ꯏꯂꯤꯠꯁꯤꯡ ꯃꯈꯣꯏꯅ ꯄꯨꯔꯒ ꯆꯠꯅꯅꯕ ꯍꯣꯠꯅꯕꯗꯨꯗ ꯃꯤꯌꯥꯝꯗꯨ ꯌꯥꯎꯍꯟꯕꯒꯤ ꯋꯥꯅꯦꯕ
ꯑꯗꯨ ꯃꯣꯏꯅ ꯄꯨꯔꯒ ꯆꯠꯅꯅꯕ ꯍꯣꯠꯅꯔꯤꯗꯨꯗꯤ ꯃꯥꯒꯤ ꯏꯊꯅꯤꯛ ꯂꯥꯏꯟꯗ ꯄꯨꯅꯅꯕ ꯍꯣꯠꯅꯕꯅꯤ ꯏꯊꯅꯤꯛꯀꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯉꯤꯗꯅꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯏꯊꯅꯤꯁꯤꯇꯤꯗ ꯕꯦꯖ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯁꯤ ꯏꯃꯔꯖ ꯇꯧꯔꯛꯄꯁꯦ ꯁꯤꯒꯤ ꯃꯨꯞꯃꯦꯟ ꯏꯃꯔꯖ ꯌꯥꯝ ꯀꯟꯅ ꯇꯧꯈꯠꯂꯛꯄ ꯍꯦꯟꯒꯠꯂꯛꯄꯁꯤꯗꯤ ꯍꯥꯟꯅ ꯗꯤꯃꯥꯟ ꯈꯔ ꯂꯩꯔꯝꯕ ꯌꯥꯏ ꯃꯅꯤꯄꯨꯔꯁꯨ ꯑꯁꯥꯡꯕ ꯗꯤꯃꯥꯟꯕꯨꯗꯤ ꯂꯩ ꯑꯗꯨ ꯌꯥꯝ ꯍꯦꯟꯒꯠꯂꯛꯄꯁꯤꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅꯁꯨ 90s ꯑꯥꯔꯂꯤ 90s ꯃꯇꯨꯡꯗ ꯉꯥꯛꯇꯅꯦꯕ ꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯌꯦꯡꯅꯔꯤꯁꯦ ꯖꯨꯒꯣꯔ ꯁꯨꯂꯣꯏꯁꯤ ꯌꯦꯡꯅꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯔꯋꯥꯟꯗꯥ ꯌꯦꯡꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯗꯤ ꯃꯌꯥꯝ ꯇꯧꯕ ꯃꯇꯝꯗ ꯍꯦꯛꯇ ꯐꯪꯒꯅꯦꯕ ꯃꯥꯒꯤ ꯃꯄꯨꯡ ꯑꯣꯏꯕꯁꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯄꯤꯔꯛꯀꯅꯦꯕ ꯍꯦꯛꯇ ꯐꯣꯀꯁꯁꯦ ꯃꯔꯝꯗꯤ ꯋꯤꯛ ꯁ꯭ꯇꯦꯠ ꯍꯥꯏꯁꯦ ꯋꯤꯛ ꯁ꯭ꯇꯦꯠ ꯑꯁꯤ ꯂꯩꯔꯒꯗꯤ ꯃꯁꯤ ꯊꯣꯛꯐꯝ ꯊꯣꯛꯇꯕ ꯃꯌꯥꯝ ꯊꯣꯛꯂꯛꯄꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯃꯥꯒꯤ ꯋꯤꯛ ꯑꯣꯏꯔꯒꯗꯤ ꯂꯣꯏꯅꯃꯛꯇꯤ ꯋꯤꯛ ꯑꯣꯏꯔꯛꯑꯅꯤ इकोनॉमिकली वीक होरनी मागी लोनबक अखोगी मागी युमफमजे लोनबकसी अखोगी मागी मसा सोचिलगदी लोन वीक होरगदी ngसागी नोंग तारकांदा अखोगी कांग इनबदो कांग दे हजिते अखोई मुथ्रु याम इलेको अन ngसागी मदु इनमम थोपसिंग दे लोन इलकपनेबा नत्रा अदुदी एकदम कुजु ओमसल अकांदा ngसाई खामंग जे ngमक्तरा कैदोगते अखोई मई बुथलगा nga खांगेदना अदुना याना द सीसफेयर ठोजी खारिसे सी अदोमदगी अदुम लाइबने अदुना हौजिकी लाइरिबा फिल्मसदैदा ngसाई तांगबिनसु खरंगै दुम हाइबी प्रजा मसेनगी मरक्तदी नुसिने दबाइसे मसी अदुम लेरो समनाइदा ड्राइवर अमगी मागी वाना खोगी मागी ड्राइवर की सिंपम जे लेमिनाबा अदगी वाना खोगी चेक की मिस्ट्री ओमिनाबा अदगी वाना खोगी स्ट्रीट वेंडर सोरक थोक्तना फमिनरिबा सिंग खोगी अदुम मकल की क्लास ददी मखोइददी सिगी कनुसी मोइददी लेरोयबा अदु मखोइज अदुम लेहनग्रब इत्रिकिसी क्लास ला मतमददी वखन खरक लोइना फाहनग्रब ने सिगिस अदुने सुंबस हेक कौरपगा खुदक मसी मागी प्रिवेंशन इज बेटर देन क्योर हाइना खुदक थिंगौद्रगदी नोम सांगदगी मतमद सही क्या चटकदबो पोरसी ओइरेब मागी रूट कनो अरक्तमना अदुना सिगे कोई ngसाइ पनबिरिबा सुगुनुददी मसी शांति लेरमी अदु कोने लेरक्ते हारिसे हेक इरांग थोपा मई थानरक्पा मतमसिदा मई थाबल आइसी अतोप फमदगी लाकपन थारबनी मोइ खुल मसेन केसु थाना देबल लेनबसिंगदो अन पुन्ना चेमिनरकिबा अमा लैगिदन मसी हयंग मतममददी डॉक्यूमेंट्री लोइना पुथरोकनिबा अखोइन गसी तौरिबा खुदिमक्सी अफबदो ओरो फतबो ओरो मयाम अम थोरकनी हौजी जे अखोइ ममांगदा थोकिबा पृथ्वी तौरिमा लोइ थोरैसिनु जी नैनबा मयामना लोइ थोरैनेबा अन सुगुनुदगी लाखिबदो मयाम उरंगमनेबा माइ मागी अखोइ कनुसी मतेंग पानदना कुकी की प्रजासिंगसु मैतेगी प्रजासिंगसु खुलम्यान पुन्ना चेमिनरपम यावगिबनी अदो अदो तौरिबा मिदो मोइ कनानो खंगपोंती खंगसु मोइ उपाय लेपोंती नत्रको अदना पीपल की मरक्ता लैबा सिगी अखोगी रिलेशन सिदी तोमा मदुनी मदुगी अखोगी मागी केनोसे मियाम की मरक्तती मसी लेबनेती अदु मियाम दो अदोमदा विक्टिम ऑफ द सर्कमस्टेंस ओइलक्तन सिगी पोसला इने अन आई याम सांगना जंगन जदिरिङैदा अइना अमगक सिगी फर्स्ट राउंड सिदा अमगा हाइजनिंग बसी सिगी कोई तौरिबा खुदिमसी लो एंड ऑर्डर लोइना मरि लेनबा पोन लेंगा का मई लेन तामनी नुजा फजना बिग्रे लेंगा का मई लेनबनी लो एंड ऑर्डर का मई लेनबनी अदु लो एंड ऑर्डर इस कनाई खुतल लेरिनो हाइसी मे तांग अहुमदगी म्याम जी अखोई कंफ्यूज तौदना क्वेश्चन म्याम हंगी वहां कोई वहां म्याम हंगी पको म्याम जु पंग्रे अदुम वहां दी गसी जुदुम ओरगा ले मरमदी मफम खुदिमक्ता अखोगी मागी सिगी कमान से सिक्योरिटी की अपुनबा सिक्योरिटी हारिनी नेत्रा सिगी अखोगी मागी कमान से यूनिफाइड कमान से मसीदी मतम चुपदा कोई मतम पुंबदा चीफ मिनिस्टर नो ओइबा ngakतने अदो अयाम बबुदी होय मसी लालोब लक्ष्मण बगी ओइना तोबो ngakतने सुमगी कमान ओइबसिंग सिदी लालोब लक्ष्मण मसी जम्मू कश्मीर तो उरंगनी अदगी सी मफम पुनमुक्ता लेबन ती स्टेट पुनमुक्ता नॉर्थ सी हम खरगा अम जम्मू कश्मीर गुम खरदा लेब पोट मने अदो मसी कमान तौरिबसी मसी अखोय मणिपुर गुन तांग ओमदगी तौरिसी लोकल जी सिचुएशन फजना खंगबा कांगपी सिगी मागी पुआरी फजन खंगबा अदगी मा इंडिजिनस पीपल सिंगी पुआरी खंगबा अदुगमा मियोय अमनदी ओइदेदन सिमदे कोने लोने खंगे हाइदी मदुना कमान तु मदुगी चेयरपर्सन दु चेयरमैन दु ओरगा सिक्योरिटी एडवाइजर मयाम हापा खोटपा अदुना अमनिदन चीफ मिनिस्टर याम ओइबा ngakतनी होय ओइदेन खलसेबा अतोपद ओइलगदी ओइरगसु मदु अखोगी मागी लोकल सिचुएशन खंगबा अदुगा ngसागी मागी हानदगी हाइजेलोंमी सिंगसिगी माई पल्स फजन खंगबा करमाइ तोदना मागी ग्राउंड रियलिटी साइ तारे को सिगा समनबा सियाम मथौदि तायबको अदुना होजि फौतो मदु उबा फंगद्री अदुना मसाइदा कोइगी कोऑर्डिनेशन अदुगा मागी कोऑपरेशन तसिंग लेब्रा लेत प्राइट सु फजन कोइगी जे खंगते अदुगा पाखुमदि करि लाई होजि हेक हंगुबा शांतिगी मतंग द कोइना हंगुबदा लाइबा पाखुमसी मानव पाखुम मखति स्वाइदगी ओरसु आ कोइगी मागी दिल्ली दगी ओरसु मानव पाखुम लाइजे कैनोदा शांति से नत्रगन सिगी नॉर्मल सी से नोने एक्सपेक्ट तोगेदी आशा तोगेदी अकोई भोट हेक हाइदो मतुंग दो
ꯑꯗꯨꯗꯒꯤ ꯇꯧꯕ ꯍꯧꯕ ꯌꯥꯔꯦ ꯍꯥꯏꯅ ꯖꯨꯟꯗ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏ ꯊꯥꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯑꯩ ꯂꯥꯁꯂꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯇꯤꯁꯁꯤꯡ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯩꯅꯔꯣꯏꯁꯤꯡꯅ ꯏꯊꯅꯤꯛ ꯚꯥꯏꯂꯦꯟꯁ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯤꯊꯤꯕꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯗꯨꯅ ꯖꯨꯒꯣꯁꯂꯣꯚꯤꯌꯥ ꯑꯗꯨꯒ ꯃꯥꯒꯤ ꯔꯋꯥꯟꯗꯥꯅꯆꯤꯡꯕ ꯃꯁꯤ ꯅꯩꯅꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯋꯥꯔꯣꯏꯁꯤꯡꯅ ꯃꯣꯏꯅ ꯄꯨꯔꯛꯏꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯃꯁꯤꯒꯤ ꯑꯦꯟꯂꯦꯁ ꯑꯣꯏꯅ ꯂꯣꯏꯁꯤꯟꯕ ꯅꯥꯏꯕ ꯉꯝꯈꯤꯗ꯭ꯔꯤꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯃꯈꯛꯇꯤ ꯀꯔꯤꯅꯣ ꯍꯥꯏꯗ ꯃꯁꯤꯒꯤ ꯇ꯭ꯔꯤꯒꯔꯤꯡ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯤꯒꯔ ꯇꯧꯔꯤꯕ ꯑꯗꯨꯒ ꯃꯁꯤ ꯏꯟꯁꯇꯤꯒꯦꯠ ꯇꯧꯔꯤꯕ ꯃꯁꯤꯕꯨ ꯏꯟꯁꯤꯜꯂꯤꯕ ꯂꯦꯞꯇꯅ ꯏꯟꯁꯤꯜꯂꯤꯕ ꯑꯗꯨꯒ ꯃꯁꯤꯕꯨ ꯇꯧꯍꯜꯂꯤꯕꯁꯦ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯑꯗꯨꯒ ꯂꯨꯆꯤꯡꯕꯁꯤꯡ ꯑꯣꯏꯕꯁꯤꯅ ꯃꯁꯤꯒꯤ ꯑꯋꯥꯕꯁꯤ ꯂꯩꯕꯅꯤ ꯍꯥꯏꯅ ꯃꯣꯏ ꯋꯥꯔꯣꯏꯁꯤꯟ ꯊꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯑꯆꯧꯕ ꯃꯈꯜꯒꯤ ꯑꯍꯣꯡꯕ ꯔꯤꯐꯣꯔꯝ ꯑꯃ ꯂꯥꯛꯇ꯭ꯔꯤꯉꯩꯗꯤ ꯃꯁꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯗ ꯌꯥꯝ ꯋꯥꯅꯤꯁꯦ ꯃꯁꯤ ꯃꯣꯏꯒꯤ ꯐꯥꯏꯟꯗꯤꯡꯁꯅꯤ